Ngasaidani mamaduna harauna magi luhongbagi wari taramba melei sanadubu yamna pamjai haina masida hairamba asida nattana masamakna melei sanaduda luhongnabagidamag ahalaman tharake hairambadu aduga hausikna luhongba ngamloi mawaiba pamje hairakpa mamagi wada mamada ngakni yengi thajasi kadai thajarei kadai haina mitpham hongdana mama masa anidu asumna ngahak mitpham hongdana yengnei masana ngakna mangonda yengduna leibadubu uraga madabi tapna makha tarei imana haribu wafam asi tasengmani lamchat manglurabi nupi amabu aina yum asida mawoina lausinbadi pabki masak oigani na pabungna wangna thangatlamba yumse nangna maram oiraga leikha tahanbadi nang leikhidraba na pabungna nangbu warauganiko tamnganba mamada munna yengi mamagi wahaina mahak marul thokhandre haifam tokpham ama khanghandre tasengna masana ungduna leibadubu uraga makha tarai tumina leiba tawte imana harise nangidamak mina miwa ngangnaba imana pamte hoi nupi masado yamna pharamni adubu ima pamte nang matik saw misakni pas leiba nupi ima pamte karino imana haribudu pas leiba nupi nupi natabro yoibase soidaba ngamdaba leidabani magi punsida amuk soigraiduna mabu khunai asina ithoktuna thamlabadi karam tawni magi pas leibaduna ai mabu logi dawbani mana soikhibado tasengna masana yana tawkiba thabak amanati khanghaudna tawkibani adunani aina mabu excuse tawba ngamlib aina mabu nungsiribasi atomba imagi sinthakta amuk khana nasinadu khumgena tawrakan ko asukuibase nama aingonda ima haibudagi hendaba nangni aduga karigino asumna tawribabo aina pamdaba haibase pamje tasengna khanglabra nupi edo aina di ngakpiba ngamloi nupina nupibu singkhatgadra hairaga karigino khunai asida leiriba nupina nupibu amukka hena chingthanabu hotnaribase ha ima aibu poklibini nangni aibu semliba aduda sunatana miyamna masak khangnaba misak amani oza haibudusu oiriba aduda khangte imaga luhongani machani hena mangonda angam talakpana madabi sauna phingna haugatni aduga yumsi thadoktuna satkibaduni noina pamli noi sauna yoglakpaduki mahira asi noi nengoda utlibase ha ai puksel pikpa nupi nati aina haidro mamit tangbi makhong tekbi oirabasu ai yai isana pamlabadi haina adubu lamchat warakpa ngamdabidi imung ase hena kainaba thabakni ai pamte karigumba nangna namai wa tajra aina kaidoke haibado nang yengo asi hairamduna magi rumlomda sauna satki harau satkhraga mamaga kolwang narakpaduda lilidu lakpani adubu mamadi leiramtre tamnganba matomta topham khangdana leptuna leirammi tamnganbadugi yamna thamoi sokpa maithong adubu uraga lilidu tapna sangsinduna kaigino nang imaga khatnariba imana kai harakpagino nang lachin khumlibado tamnganba tawpham khangdana tapna sofaduda phamthaki masena hanglibadu khumdana lili mawpagi matawadu ubada awaba ma oiri tasengna hairagadi aduna hanjinda mukasu hairi ayo iseda kaigino imaga khatnariba mabuk ning nungsire tamnganbadu nupa oirabasu asuk sangba matam asi mahak nongmata mamaga khatnarakti mapa yaude haina mamana luna tawrakpani mabu aduba ngasidi mamada nungsibana heli haidana masindu khumni tamnganba masida mapi ira chena yengna tanik hairai iche ai kai hayo haibano imana ibu warawe hairami asukoi ai imana yadaba thabak tawrakti adubu hausikti ai tawre kaige imani nangwanda karigi waroriba nangna imana yadaba kari thabak tawre topa masegi mafamda wari khuding loina lirammi pawadu taraga yamna ngakpa chingnaba yaba ama oiri kanagumba amana mamagi wakhal asi was tawkre haibadi nathai bikre haiba mayek sengi lilido mawpagi waraba pukning adubu themi kaishu khalunusi kaishu tawrui imana ngak sum saungingbagi hairibo oirani imana bo nangna pami haiba pot
ꯐꯪꯍꯟꯗꯕ ꯌꯥꯎꯕ꯭ꯔꯅꯦ ꯅꯨꯄꯥ ꯃꯥꯟꯗꯦ ꯀꯞꯀꯅꯨ ꯑꯗꯨꯕꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯉꯥꯟꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯃꯥꯗ ꯄꯥꯎꯁꯦ ꯇꯝꯃꯤ ꯍꯥꯏꯕꯗꯨꯅꯤ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯝꯕ ꯏꯃꯥꯅ ꯈꯨꯗꯛꯇ ꯃꯄꯨꯛꯅꯤꯡ ꯑꯣꯟꯕ ꯍꯧꯅꯗꯦ ꯃꯁꯤꯜ ꯃꯧꯄꯥ ꯑꯅꯤꯗꯨ ꯑꯁꯤ ꯍꯥꯏꯅ ꯋꯥꯈꯜꯗꯨ ꯆꯨꯡꯁꯤꯟꯅꯗꯨꯅ ꯀꯔꯝꯅ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯕꯗꯨ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯂꯤꯂꯤꯅ ꯇꯞꯅ ꯉꯁꯥꯏ ꯏꯃꯥꯁꯦ ꯃꯦꯂꯩ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗꯨꯗꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯤꯗꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯦꯂꯩ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯒ ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯏ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯌꯥꯏ ꯑꯗꯨꯗꯤ CCTVꯗ ꯑꯩ ꯃꯨꯟꯅ ꯌꯦꯡꯂꯒꯦ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯥꯒꯤ ꯔꯨꯝꯗ ꯂꯥꯛꯂꯦ ꯇꯝꯉꯥꯟꯕꯗꯨ ꯋꯥꯈꯜ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯐꯝ ꯑꯃ ꯈꯪꯗꯦ ꯀꯔꯤ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯅ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩ ꯋꯥꯈꯜ ꯑꯃꯗ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯈꯤꯕꯅ ꯃꯍꯥꯛ ꯅꯨꯄꯤꯗꯨꯗ ꯀꯣꯜ ꯇꯧꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯟꯗ꯭ꯔꯦ ꯃꯦꯂꯩ ꯁꯅꯥ ꯃꯥꯗꯤ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯕ ꯃꯥꯒ ꯋꯥꯔꯤ ꯁꯥꯅꯤꯡꯉꯤ ꯋꯥꯈꯜ ꯑꯗꯨ ꯏꯅꯧ ꯇꯅꯧꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯇꯧꯔꯛꯇꯕꯗꯨꯗ ꯃꯥꯅ ꯑꯣꯏꯅ ꯇꯞꯅ ꯀꯣꯜ ꯑꯗꯨ ꯇꯧꯔꯝꯃꯤ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯇꯕ ꯇꯧꯗꯦ ꯇꯁꯦꯡꯅ ꯀꯣꯜ ꯑꯗꯨ ꯔꯤꯁꯤꯞ ꯇꯧꯔꯛꯏ ꯇꯝꯉꯥꯟꯕ ꯐꯣꯟ ꯑꯗꯨꯗꯒꯤ ꯇꯞꯅ ꯁꯅꯥ ꯅꯪ ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯣꯏ ꯇꯨꯝꯗ꯭ꯔꯤ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯄ ꯉꯥꯏꯔꯝꯕꯅꯦ ꯀꯩꯗꯧꯔꯒꯦ ꯀꯣꯜꯒ ꯇꯧꯔꯛꯇ꯭ꯔꯗꯤ ꯅꯁꯥ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯅꯍꯥꯟꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯦ ꯍꯣꯏ ꯀꯣꯛꯁꯤ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒꯤ ꯑꯩ ꯀꯣꯜ ꯇꯧꯔꯛꯇ꯭ꯔꯤꯅꯤ ꯑꯗꯨ ꯃꯦꯂꯩ ꯅꯪ ꯑꯩꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯥ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟꯅ ꯂꯩ ꯃꯦꯂꯩ ꯁꯅꯥꯗꯨ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯍꯪꯗꯕ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯪ ꯃꯌꯥꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯃꯁꯥꯗꯨꯗ ꯉꯛꯄ ꯑꯃ ꯄꯣꯛꯏ ꯑꯗꯨꯕꯨ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯍꯟꯕ ꯉꯝꯂꯤꯕ ꯅꯪꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯣꯏ ꯑꯩ ꯅꯪꯕు ꯅꯨꯡꯁꯤ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒꯨꯝꯕ ꯋꯥꯍꯪ ꯑꯃ ꯉꯁꯤ ꯑꯩꯉꯣꯟꯗ ꯍꯪꯂꯤꯕ ꯅꯪ ꯑꯩ ꯊꯥꯖꯗꯕ ꯃꯥꯜꯂꯤ ꯑꯩꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯖꯩ ꯑꯃꯛꯄ ꯌꯥꯎꯗꯅ ꯈꯨꯝꯂꯛꯄ ꯅꯨꯄꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯅꯨꯄꯥ ꯃꯥꯗꯤ ꯑꯣꯏꯔꯤꯕ ꯃꯥꯒꯤ ꯐꯤꯕꯝ ꯑꯁꯤꯒ ꯍꯦꯟꯅ ꯇꯧꯐꯝ ꯑꯃ ꯃꯁꯥꯗꯨꯗ ꯈꯪꯍꯟꯗ꯭ꯔꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ ꯃꯥꯒꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯆꯤꯡꯅꯕ ꯑꯃ ꯃꯁꯥꯗ ꯐꯥꯎꯏ ꯑꯗꯨꯅ ꯇꯞꯅ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯉꯁꯤ ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯅ ꯋꯥ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯔꯝꯅꯗꯤ ꯑꯁꯦꯡꯕ ꯁꯨꯝꯕ ꯄꯥꯎꯈꯨꯝ ꯑꯗꯨ ꯍꯥꯏꯒꯅꯤ ꯍꯥꯏꯔꯨꯔꯒ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯕꯨ ꯅꯥꯊꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯂꯤ ꯍꯌꯦꯡ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯃ ꯇꯁꯦꯡꯅ ꯈꯪꯂꯒ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨꯗ ꯅꯤꯡꯖꯩ ꯑꯗꯨꯅ ꯋꯥ ꯂꯣꯠꯂꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯨꯝ ꯍꯪꯕꯅꯤ ꯑꯩꯅꯒ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯪꯕ ꯌꯥꯗꯕ꯭ꯔꯥ ꯅꯪꯕꯣ ꯑꯗꯨꯏ ꯅꯠꯇꯦ ꯌꯥꯝ ꯊꯥꯖꯗꯅ ꯍꯪꯕꯗꯨꯗ ꯍꯥꯏꯔꯤꯕꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯅꯁꯥꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯅꯤꯅ ꯇꯨꯝꯊꯣꯛꯑꯣ ꯑꯩꯁꯨ ꯄꯣꯊꯥꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯤ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯒ ꯇꯝꯉꯥꯟꯕꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯦꯂꯩ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯔꯤꯅꯣ ꯅꯪꯒꯤ ꯂꯥꯏꯕꯛ ꯑꯁꯤꯅ ꯑꯁꯨꯛ ꯊꯤꯅ ꯇꯝꯂꯝꯂꯤꯕꯁꯤꯕꯣ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯛ ꯀꯟꯖꯥꯎꯕ ꯀꯜꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯑꯗꯨꯕꯨ ꯑꯩ ꯑꯁꯨꯝꯕ ꯈꯪꯗꯣꯛꯀꯅꯤ ꯑꯩ ꯃꯥ ꯅꯨꯡꯁꯤꯅꯕꯁꯤꯗ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤ ꯃꯤꯁꯛ ꯑꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯑꯁꯤ ꯍꯥꯏꯅ ꯑꯇꯣꯞꯄ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯕꯣꯏ ꯇꯨꯝꯗꯕꯣꯏ ꯇꯧꯏ ꯃꯔꯝꯗꯤ ꯃꯃꯥꯁꯤꯁꯨ ꯊꯧꯅꯥ ꯂꯩꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯉꯥꯛꯅ ꯂꯩꯔꯛꯄꯤꯅꯤ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯇꯧꯕꯤꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯦꯂꯩ ꯁꯅꯥ ꯅꯨꯡꯁꯤꯔꯕꯁꯨ ꯃꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯇꯁꯦꯡꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯔꯛ ꯑꯁꯤꯗ ꯃꯍꯥꯛ ꯀꯣꯛ ꯉꯥꯎꯔꯦ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯃ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯝꯉꯥꯟꯕ ꯉꯟꯅ ꯍꯧꯒꯠꯂꯤ ꯕ꯭ꯔꯦꯛꯐꯥꯁꯠꯀꯤꯗꯃꯛ ꯃꯈꯣꯏ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯤ ꯃꯃꯥ ꯃꯥꯙꯕꯤ ꯃꯆꯥ ꯌꯦꯡꯅ ꯑꯁꯨꯝꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ ꯂꯨꯍꯣꯡꯕꯁꯦ ꯈꯔ ꯊꯨꯅ ꯍꯣꯡꯕ ꯏꯃꯥ ꯄꯥꯝꯃꯤ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩ ꯃꯗꯨ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯩ ꯅꯪꯒ ꯈꯪꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯇꯁꯦꯡꯅ ꯍꯪꯒꯣꯏꯀꯣ ꯑꯗꯨꯛ ꯌꯥꯝꯅ ꯇꯧ ꯉꯝꯕꯤ ꯑꯣꯏꯔꯝꯒꯅꯤꯗꯤ ꯑꯩ ꯈꯜꯂꯨꯗꯦ ꯇꯝꯉꯥꯟꯕ ꯃꯃꯥꯒꯤ ꯇꯥꯕ ꯌꯥꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯂꯛꯄꯗꯨꯗ ꯆꯥ ꯊꯛꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯏꯃꯥ ꯑꯩꯗꯤ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯦꯡꯂꯣꯏ ꯏꯃꯥꯅ ꯈꯜꯂꯤꯕꯗꯣ ꯌꯥꯔꯣꯏ ꯏꯃꯥ ꯁꯣꯛꯅꯤꯡꯗ꯭ꯔꯕꯗꯤ ꯈꯔ ꯊꯨꯅ ꯍꯟꯗꯣꯛꯎ ꯅꯨꯄꯤꯁꯦ ꯑꯩꯒ ꯂꯩꯗꯧꯕꯅꯤ
ꯑꯩꯅ ꯌꯥꯔꯗꯤ ꯌꯥꯔꯦ ꯃꯁꯤꯗ ꯏꯃꯥꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯅ ꯄꯥꯝꯗꯦꯗꯤ ꯄꯥꯝꯗꯦ ꯃꯁꯤꯗ ꯅꯪꯅ ꯊꯣꯏꯅ ꯍꯦꯟꯅ ꯋꯥ ꯃꯈꯥ ꯇꯥꯐꯝ ꯊꯣꯛꯇꯦ ꯈꯪꯂꯕ꯭ꯔꯥ ꯌꯨꯝꯁꯤꯒꯤ ꯏꯖꯠꯇꯤ ꯍꯥ ꯑꯇꯣꯝꯕ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ ꯑꯗꯨꯅ ꯈꯔ ꯈꯖꯤꯛ ꯍꯥꯏꯕꯗ ꯚꯥꯞ ꯇꯥꯁꯤꯀꯣ ꯇꯝꯉꯥꯟꯕ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯕ ꯇꯥꯏꯃꯤꯡ ꯅꯠꯇꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯧꯕꯒ ꯌꯨꯝ ꯑꯁꯤꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ ꯍꯥꯏꯕꯅꯤ ꯏꯃꯥ ꯅꯨꯡꯁꯤꯕꯁꯤ ꯐꯒꯤꯔꯦ ꯏꯃꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯨꯡꯁꯤꯕꯅꯤ ꯅꯪ ꯑꯩꯅ ꯇꯞꯅ ꯏꯪꯅ ꯉꯥꯡꯕꯁꯦ ꯇꯥꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯈꯜꯂꯒꯅ ꯌꯨꯝꯁꯦ ꯑꯅꯤꯡꯕ ꯇꯧꯅꯤꯡꯕ ꯅꯪꯅ ꯑꯣꯏꯅ ꯂꯩꯍꯧ ꯑꯗꯨꯒ ꯑꯩꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ ꯏꯖꯠ ꯃꯥꯡꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯥ ꯑꯩꯅ ꯐꯪꯗꯣꯏꯁꯦ ꯅꯠꯇ꯭ꯔꯒ ꯑꯩ ꯏꯇꯣꯝꯇ ꯊꯋꯥꯏ ꯊꯥꯒꯅꯤ ꯍꯦ ꯌꯦꯡꯉꯨ ꯑꯩꯅ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯃꯤꯠ ꯄꯦꯟꯅ ꯌꯦꯡꯉꯨ ꯃꯆꯥꯗꯨꯒ ꯍꯦꯛ ꯃꯥꯟꯅꯅ ꯈꯠꯅꯔꯝꯗꯨꯅ ꯃꯥꯙꯕꯤꯗꯨ ꯆꯠꯈꯤ ꯁꯥꯎꯅ ꯃꯃꯥꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯈꯨꯗꯤꯡꯅ ꯇꯝꯉꯥꯟꯕ ꯆꯩꯅꯥ ꯄꯤꯔꯤ ꯃꯃꯥꯗꯤ ꯃꯥ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯂꯤꯂꯤꯗꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯇꯁꯦꯡꯅ ꯑꯗꯨꯅ ꯇꯞꯅ ꯊꯦꯝꯖꯤꯟꯖꯩ ꯃꯧꯄ꯭ꯋꯥꯕꯨ ꯀꯩꯁꯨꯝ ꯍꯦꯛ ꯈꯜꯂꯨꯅꯨ ꯏꯃꯥꯅ ꯉꯥꯏꯍꯥꯛ ꯁꯥꯎꯅꯤꯡꯗꯨꯅ ꯉꯥꯡꯉꯤꯅꯤ ꯏꯆꯦꯅ ꯌꯥꯏ ꯏꯆꯦꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯤ ꯅꯪꯅ ꯄꯥꯝꯕꯗꯣ ꯌꯨꯝꯁꯤꯗ ꯄꯨꯔꯛ 이마나 사우드나 kayam kuina saudino hausikpu asu saukhatla matam asida asumna tawbagi matam natteni nangbo imana yadrabasu aina yai masigi wahai du taraga mabukning adu khara penjaba mapoksai tasengna tamnganba adu mamana mangonda warauba dugidi tasengna yam nungai taba oirami kari wahai hairaga mamabu themgani haiba khangdi mahak adu garigi kata aduna tek tek chakkibana hausikti thabain khang chatnabagi matam oire aduna mahai mathaurom da chatli maupana haibagi matung inna CCTV gi footage yengi lili do magi dukan he yobaga ma phauba yamna khangningbam poksai section na yamunna yengli misakado yam laina khangmangami matawaduda yam nungai taba madi pokli lili do pawdu khudakta mopwada tammi lili tapna hairi phone aduda nupi masasida ai matau karamna milaisana sigi wari khanglibano haibado ai hangi aduga nang horen ningthina wari do sar khanglabra hoi haina thami lili nupi masado magi ka adu kausili aduga dab tawduna hangbadagi nurein hairakpani haina yam laina hairakni nurei asi tamngan baduga khangnarami haiba pawado lili hanadagi khangbana mahak nurei bu yamna sawningbu oirami ngasi ngarang thoklibasi melaisana madi karimta khangba natte do haukhibana haukhrabasu matam madi phaniam haurami somda memsa hoigi yumda matam kuirabagi tongda paisa paiba matai manau anidu makhoini yoksakiba angang nupa masadu buduna laklami masugum laba angang adu ubada memsa yamna harauzai yamna nungai lakliba nupi mawaduna hairi tapna memsa de yengna ꯑꯩꯈꯣꯏꯗꯤ ꯃꯤꯂꯩꯁꯅꯥ ꯎꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯆꯦ ꯏꯃꯨꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯕꯤꯕ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯨꯞꯄꯗ ꯀꯥꯎꯖꯔꯣꯏ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯃꯦ ꯍꯥꯏꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯉꯥꯡꯁꯤ ꯌꯦꯡꯍꯟꯒꯦ ꯇꯧꯕꯅꯤ ꯃꯦꯝꯆꯥ ꯇꯞꯅ ꯈꯨꯝꯃꯤ ꯑꯉꯥꯡꯁꯤ ꯎꯔꯒꯗꯤ ꯃꯥꯁꯨ ꯑꯩꯗꯨꯅ ꯍꯔꯥꯎꯒꯅꯤ ꯃꯇꯝ ꯑꯃꯗ ꯃꯆꯥꯁꯤ ꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯥꯏꯈꯤꯗ꯭ꯔꯦ ꯅꯣꯏꯅꯁꯨ ꯑꯩꯈꯣꯏ ꯀꯥꯎꯗꯅ ꯁꯨꯃꯥꯏ ꯂꯥꯛꯂꯤꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯗꯣ ꯃꯥꯕꯨ ꯀꯌꯥꯝ ꯊꯦꯡꯅ ꯂꯛꯇꯣꯏꯅꯣ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯅꯤꯅ ꯑꯣꯟꯊꯣꯛꯅ ꯎꯅꯅꯤꯡꯉꯤ ꯑꯩꯈꯣꯏꯅꯒ ꯊꯕꯛ ꯆꯤꯟꯕꯅꯤ ꯅꯣꯡꯃ ꯃꯣꯏ ꯍꯦꯛ ꯂꯥꯛꯎ ꯉꯁꯤꯗꯤ ꯈꯔꯅꯗꯩ ꯆꯥꯒꯗꯧ ꯃꯥꯟꯗꯦ ꯕꯦꯝꯃ ꯏꯕꯦꯝ ꯍꯣꯏꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯗꯣ ꯄꯤꯔꯝꯃꯨ ꯑꯗꯨꯒ ꯍꯦꯛ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯝꯕꯔ ꯑꯗꯣ ꯃꯦꯝꯆꯥ ꯑꯗꯨꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯇꯞꯅ ꯏꯁꯤ ꯍꯣꯏꯒꯤ ꯀꯔꯤꯒꯨꯝꯕ ꯑꯔꯨꯕ ꯑꯁꯤꯟꯕ ꯂꯩꯕꯒꯅꯦ ꯍꯦꯛꯇ ꯍꯥꯏꯕꯤꯔꯣ ꯍꯦꯛꯇꯃꯛ ꯀꯣꯏꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯨꯝꯅ ꯂꯣꯏꯅꯁꯤ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤ ꯇꯠꯄ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯀꯥꯏꯗꯦ ꯍꯦꯛꯇ ꯍꯥꯏꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕꯒ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯗꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯃ ꯇꯧꯅ ꯂꯩꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯃꯦꯝꯆꯥ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯇꯥꯔꯗ꯭ꯔꯥ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤꯅ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯛꯄꯁꯤꯗ ꯑꯉꯥꯡ ꯑꯁꯤꯒ ꯊꯦꯡꯅꯕ ꯃꯍꯥꯛ ꯄꯥꯝꯗꯦ ꯃꯆꯥꯅꯨꯄꯤꯕꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯃꯤ ꯇꯝꯉꯥꯟꯕꯗꯣ ꯉꯟꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯗꯨꯗꯒꯤ ꯍꯜꯂꯛꯂꯤ ꯉꯁꯤꯗꯤ ꯃꯊꯧꯗ ꯇꯁꯦꯡꯅ ꯄꯨꯛꯅꯤꯡ ꯆꯪꯗꯕꯒ ꯀꯩꯒ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟꯂꯣꯝꯗ ꯂꯥꯛꯂꯤ ꯉꯔꯥꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡ ꯃꯦꯂꯩꯁꯅꯥ ꯃꯥꯗꯤ ꯈꯪꯗꯦ
ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯀꯥꯏꯅꯅꯕ ꯍꯥꯏꯔꯤꯕ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯃꯦꯂꯩꯁꯅꯥ ꯑꯗꯨꯗ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯦꯂꯩꯁꯅꯥ ꯋꯥꯔꯤꯗꯨ ꯇꯥꯕꯗꯒꯤ ꯅꯨꯔꯦ ꯑꯗꯨꯗ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕꯒ ꯂꯣꯏꯅꯅ ꯄꯨꯟꯁꯤꯟꯅꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯇꯞꯅ ꯃꯃꯥꯡꯗ ꯑꯩꯅ ꯃꯥꯕꯨ ꯉꯥꯛꯄꯤꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯥ ꯑꯩꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ, ꯇꯁꯦꯡꯅ ꯉꯝꯂꯣꯏ, ꯑꯗꯨꯅ ꯑꯩ ꯃꯥꯕꯨ ꯋꯥꯔꯛꯄ ꯇꯥꯕꯅꯤ꯫ ꯇꯝꯉꯥꯟꯕ ꯇꯞꯅ ꯑꯗꯨꯅ ꯁꯅꯥ, ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯕꯗꯤ ꯃꯤꯅ ꯌꯥꯝꯅ ꯀꯜꯂꯛꯄꯅꯤ, ꯃꯁꯤ ꯈꯪꯅ ꯆꯠꯂꯣ꯫ ꯅꯪ ꯑꯩꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯊꯥꯖꯧ, ꯑꯩꯁꯨ ꯅꯪꯕꯨ ꯊꯥꯖꯩ꯫ ꯅꯨꯡꯁꯤꯅꯔꯤꯕ ꯅꯪ ꯑꯩꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯩꯔꯕꯗ ꯀꯅꯥꯅꯁꯨ ꯑꯩꯈꯣꯏꯅꯤ ꯊꯤꯡꯕ ꯉꯝꯂꯣꯏ, ꯀꯥꯏꯅꯍꯟꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯃꯦꯂꯩ ꯆꯤꯟꯕꯥꯟ ꯂꯥꯟꯅ ꯍꯣꯏ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯔꯕꯁꯨ ꯃꯥꯙꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯃ ꯌꯥꯎꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯜ ꯊꯣꯡꯗꯗꯤ ꯎꯠꯇ꯭ꯔꯤ, ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯉꯥꯟꯕ ꯇꯞꯅ ꯂꯥꯎ ꯊꯤꯜꯂꯒꯦ, ꯅꯪꯁꯨ ꯉꯟꯅ ꯍꯜꯂꯣ ꯉꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯅ ꯃꯦꯂꯩꯁꯅꯥ ꯑꯗꯨꯕꯨ ꯃꯥꯅ ꯌꯨꯝꯂꯣꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯥꯎꯕ ꯑꯃ ꯃꯁꯥꯗꯨꯗ ꯂꯩꯔꯤꯕ ꯑꯣꯏꯕꯅ ꯃꯦꯂꯩꯁꯅꯥꯗꯨ ꯉꯁꯤꯗꯤ ꯑꯐꯕ ꯐꯠꯇꯕ ꯈꯟꯗꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯃꯌꯨꯝꯗ ꯆꯪꯗꯅ ꯃꯍꯥꯛ ꯆꯨꯝꯗ꯭ꯔꯤꯡꯅ ꯃꯦꯂꯩ ꯍꯣꯏꯗ ꯂꯥꯛꯂꯤ꯫ ꯐꯅ ꯑꯔꯥꯟꯕ ꯇꯧꯔꯕꯁꯨ ꯃꯔꯨꯞꯅꯤ ꯈꯟꯗꯨꯅ ꯐꯥꯊꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯍꯥꯛ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ, ꯑꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯄꯥ ꯆꯥꯟꯅꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯛꯄꯒꯤ ꯅꯨꯔꯩ ꯑꯗꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯏ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯒꯝ ꯂꯥꯛꯏ꯫ ꯃꯦꯂꯩꯁꯅꯥ ꯂꯥꯛꯄꯗ ꯅꯨꯔꯩꯗꯨ ꯅꯣꯛꯃꯤ ꯂꯦꯞꯄꯤ, ꯇꯧꯔꯝꯕ ꯊꯕꯛ ꯑꯗꯨ ꯇꯣꯛꯇꯨꯅ꯫ ꯑꯗꯨꯕꯨ ꯁꯨꯝꯗ꯭ꯔꯤꯡ ꯂꯥꯛꯄꯤ ꯃꯦꯂꯩꯁꯅꯥ ꯑꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯅꯨꯔꯩꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯏ꯫ ꯅꯨꯔꯩꯗꯨ ꯃꯈꯥꯖꯥꯏ ꯑꯗꯨꯗ ꯄꯥꯏꯁꯤꯟꯖ ꯃꯦꯂꯩꯁꯅꯥ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫